Ministry of Youth Affairs and Sports na thasigi kungatareta Leibak Sinba Thungna Pangthokadouriba National Sports Day gi PALAN THOURAM KAKCHING KHUNOU College ASU MAPUNG PHANA PANGTHOKANI NUMIT ASIDA MEEYAMDA PUNNA SARUK YABIYU HAINA KAKCHING KHUNOU College ki History Department ki Assistant Professor su OIRIBA Program Coordinator KSH.BIREN SINGH MEEYAMDA PIL TOURAKLI KAKCHING KHUNOU College ngasi college asigi principal oinam Bijoy Singh atai oja Singh yauna pangthokiba paugi mifamamada mahakna makhatana hai numit asi youth participation sports development nation building haiba wakhalon asida pandam moiduna Ministry of Youth Affairs and Sports na yamna pak chauna pangthokadouriba asigi makhada SARUK ama oina college asida su pangthoknaba THOURAM pumnamak loire haiduna masigi mapum oiba pandamdi Leibak asigi naha pumnamak sanaroi pumnamak singasi amato oina punsinduna common platform amada punduna Leibak asi mangjin thana chengkhatnabagidamakta pandamdani aduna lamdam asida leiriba sanaroi sing sports pu yokhatpiba pamba amadi nungsibiba mipum khudimakna SARUK YABIYU haiki paugi mifamaduda college asi principal oinam Bijoy Singh na haikibada National Sports Day asi legendary hockey player ama oibada natana icon of India Dhyanchand Singh na dedicate tawduna PALAN THOURAM asi Leibak Sinba Thungna Pangthokpani hairaduna THOURAM asi KAKCHING KHUNOU College asu numit asi observe tawgani haiki paugi mifamaduda NSS Program Officer M Pramodini Mathematics Department ki Assistant Professor KH Manglem Dr. O Sarida Assistant Professor Home Science Department amadi College asi ki NSS Volunteer Singh su SARUK yaki Sport Day si August ki tang kumapan da pangtokani adumu handa ki asidi yamna chauna si esi koina National Sport Day si asona pangthokna ba ikoi Ministry of Youth Affairs Sport na pandam tham dugi makhada madugi SARUK oina koi college su SARUK ajabani ai koi Leibak kumba sida Sinba Thungna koi Viksit Bharat Youth Yuva Connect in Sport Edition haiba spirit asida koi Leibak kin function thuna pangthokadouriba sport asi hadakti adugi mati pakung phan paltolaba ikoi sem sari masigi mapungal bokhalodi Leibak asigi naha pumnamak sanroi pumnam asi amat oina punchinguna masigi common platform amada ullaga Leibak asi mangdum thana chekhatna bagi pandam aduni aikoina masida koina utkadogasi an icon in India Dhyanchand Singh however this year on 27 August 2026 this national sports day will be observed.